Kurumjari, SKTV na sandokchariba ni Manipur file si thoromda bayam taram nukchari ngasige Manipur file si thoromda khana gadoriba kunen lakhotchariba hiram asina Manipur da thoiba irang sige matung tarakpada thengkhang kayarakta hingsa gi thogdoksing pamno thogdoksing mayam thokre misimina mayam thokre masigi manungsana Jiribam district da handaki thasida thokiba misimina gi thogdoksing sigi matungda oiraiba sige punamaki oiba apunbagi law and order amasung security gi fibam sina maram oirkanda lengana paikhatpa makoigi thorang mogi khongthang singda maruina tampaki mafam singda leiriba district singi oina oi curfew thamjan khiba matam kaktaba curfew thamjalakanda muk tamna kitang amuk numit khudingi pung ayuk pung manga dina numit yungba pung taran thoi bu kom thorok basigi fibam dum lei adubu curfew dum leina leiri masida natana kogi total curfew thamgi basigi hek matungda internet amasung mobile data servicing da kogi masi shutdown togiba thingjengiba sina maram oirakanda hojik yamna khudong chada mai unare aduga siga amuk kaidoge hai matamda hairi batang tara truki numidang wairamdagi oirakiba phibam sidagi amuk mahiloising college school sing se kogi numit nini gi suti thadokibagi phibam amalai aduga marakta suti amuk kaba haurani hairakanda che thorokanda order thorokanda mikup khara pung khara gi matungda amuk thonglolani karroi haidana thorokanda sida kogi tang 13 tagi makha taba order ma thoktriba fawba school college sing si aduma kogi thonglon ganiana se thokibne adubu mahiroi singi adu mahiroi lup singi miyam gi oiba pendaba matam koina school sing thong thingjala thamba internet thingjanba curfew thamjinba skumba kogi restriction mayam sina maram orkanda miyam gi punsida nonggi punsida yam chauna akaiba pirakpana maram orkanda hoi hojikti kedore har kanda hayingdagi school college sing mahisang singje thong hangkanda mausabam mahitamba horani haire adubu still internet si thingmagi adum hojisu leiri curfew thammi oi curfew si tham taragasu leiri phibam sida dum hoi miyam gi thabuk thoram singdi dum satya dum khagadi sanari adubu siga natana aikoi si hairiba imphal mayol jisdagi kilometer 13 or 19 or yakai umpu chatho ganda khawang maning mamang si chatho ganda sidene lan thokpa ngamdabagi adubumba phibam ama yamna awaba phibam da leiba national highway singda free movement yadaba pochai pusilakpa or chathok passenger sing chathok chasin tawbuda su yamna khudong chadaba adum mai onaba leibnina aikoi miyam se hojik leiri se sarang manung sida or even ICU gi manungda koigi sordi holaga gyandi mangaba gyandi yaudraba hingibra sire haiba moksin nataba adum sordi leraga thabak thoram amata pangba ngamdraba miyoiba ama oibagi magi hingbagi koigi magun yaudraba aduga thabak thoram tang ngamdraba adugumba phibamda leirabra akoi tasengna sigi sordang holi koigi siba yade dana sum sigi phibam se leira natrana akoi tasengna hingibra haiba adugumba question done uchi leise duna ngasigi Manipur Files ta kanane nabada saru yana budam ta studio da lengsin dana leibiriba si Manipur University gi Department of Economics ki professor oza Dr. Singen Meshnamni oza Singen Mataram nukchari loidana kanglai paki mera gi pause gi editor leibiriba wangkemsa samjai oza samjai bisu taram nukchari aduga desam gi su president loidana apunba mahiroi lup taruki kogi wangang loi M Somorjini bisu taram nukchari oza Singlen ge hana du hogjarage sigi leiri phibam se koi tasena hingibra natragana akoi si sodamak holaga karimta ngamdraba adugumba leng otpa ngamdraba karimta tawbu ngamdraba phibamda siba ngairaga hingiba phibam dura haibusini kari phibam sino akoina yam chauna hojik mayoknari badu leiriba phibam se kamai thongnes ayamra di awaba nuaiba noina dum khangnari hojik thenari problem se kamai thongne hen koi punsi se life under curfew haijabase curfew su sumna gaki koigi pukchak aduga chakhau gi curfew sigi mathak sida hojik se koigi kok ki curfew jorine hojiki matam dadi internet haibasi no internet no education haidi successful ba mai pak pa mairoi ama puthok pada adusu tungi yumberel koi future gi puthok pada afaba better society gi better Manipur amagi madugi lamjel si tanarko matam dadi internet yaudragadi hojik matam gi education sidi akoi gi magi pre information era ido oi
ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯁꯤꯒꯤ ꯋꯥꯔꯜꯁꯤꯗꯗꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯤ ꯃꯅꯤꯡ ꯍꯟꯕꯒꯤ ꯂꯝꯖꯦꯟꯗ ꯑꯣꯏꯅ ꯃꯃꯥꯡ ꯇꯥꯕꯒꯤ ꯐꯤꯕꯝꯅꯦꯕ ꯑꯗꯨꯅ ꯀꯥꯔꯐ꯭ꯌꯨꯁꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯑꯩꯈꯣꯏꯁꯤ ꯊꯤꯡꯖꯤꯟꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯥꯔꯐ꯭ꯌू ꯍꯥꯏꯔꯣ ꯑꯃ ꯍꯥꯏꯔꯣ ꯂꯣꯏꯅꯃꯛꯁꯤ ꯑꯊꯤꯡꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯥꯔꯤ ꯄꯥꯎ ꯃꯌꯥꯝꯁꯤ ꯅꯠꯇ꯭ꯔꯥꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯖꯪꯒꯜꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯖꯪꯒꯜ ꯂꯩꯁꯤꯗꯗꯤ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯄꯨꯟꯁꯤꯁꯨ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯖꯪꯒꯜ ꯂꯩꯁꯤꯗꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯁꯨ ꯖꯪꯒꯜꯗꯨꯁꯨ ꯉꯁꯥꯏꯒꯤ ꯅꯤꯡꯇꯝꯅ ꯆꯠꯄ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯕ ꯖꯪꯒꯜ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯐꯕ ꯑꯗꯨ ꯖꯪꯒꯜꯗꯨ ꯀꯔꯝꯕ ꯖꯪꯒꯜꯅꯣꯏꯗ ꯑꯩꯈꯣꯏꯒꯤ ꯖꯦꯜꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯐꯛꯂꯥꯡ ꯃꯔꯤꯅ ꯈꯥꯖꯤꯜꯂꯒ ꯂꯩꯕ ꯖꯨꯗ ꯍꯥꯏꯔꯒꯗꯤ ꯖꯨꯗꯗꯤ ꯈꯔꯕꯨ ꯑꯩꯈꯣꯏꯒꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯈꯔꯕꯨ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡꯒ ꯇꯧꯗꯅ ꯈꯔꯕꯨ ꯇꯧꯔꯤ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯕꯤꯗꯅ ꯈꯣꯠꯆꯟꯗꯅ ꯈꯔ ꯇꯧꯔꯤꯕ ꯖꯨꯗꯗꯤ ꯁꯥꯔꯪꯒꯥꯏꯗꯨꯁꯨ ꯃꯤꯅꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁꯤꯗꯤ ꯑꯗꯨꯁꯨ ꯖꯪꯒꯜꯒꯤ ꯃꯑꯣꯡꯗꯤ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗꯗꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯖꯦꯜꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯖꯦꯜꯗꯨꯁꯨ ꯑꯇꯩ ꯖꯦꯜ ꯅꯠꯇꯕ ꯖꯦꯜꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯁꯨ ꯉꯁꯥꯏꯒꯤ ꯗꯥꯛꯇꯔ ꯅꯨꯡꯗꯔ ꯍꯤꯗꯥꯛ ꯅꯨꯡꯊꯥꯛ ꯐꯪꯕ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇꯕ ꯑꯗꯨꯅ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯁꯨ ꯀꯣꯛꯁꯤ ꯂꯣꯏꯅꯃꯛ ꯆꯥꯏꯗꯅꯀꯣ ꯉꯁꯥꯏꯒꯤ ꯀꯣꯚꯤꯗꯀꯤ ꯆꯥꯏꯈꯤꯕ ꯀꯣꯛ ꯑꯗꯒꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯛꯄꯗ ꯁꯤꯒꯤ ꯍꯤꯡꯁꯥꯁꯤꯅ ꯆꯥꯏꯍꯜꯂꯛꯏꯕ ꯀꯣꯛ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯅꯥꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯄꯤꯒꯤ ꯑꯅꯥꯕ ꯑꯗꯨꯝ ꯂꯩꯕ ꯅꯦꯝꯕꯅꯤ ꯈꯪꯗꯦ ꯋꯥꯡꯕꯅꯤ ꯈꯪꯗꯦ ꯌꯦꯡꯒꯗꯧꯔꯤꯕ ꯕꯤꯄꯤ ꯌꯦꯡꯒꯗꯧꯔꯤꯕ ꯗꯥꯛꯇꯔꯗꯨꯅ ꯑꯃꯨꯛ ꯁꯨꯒꯔ ꯑꯃꯨꯛ ꯋꯥꯡꯕ ꯑꯗꯩ ꯁꯨꯒꯔ ꯋꯥꯡꯕ ꯑꯃꯨꯛ ꯂꯥꯛꯑꯒꯅ ꯑꯃꯨꯛ ꯌꯦꯡꯗꯣꯏ ꯗꯣꯛꯇꯔꯗꯨꯅ ꯕꯤꯄꯤ ꯋꯥꯡꯕ꯭ꯔꯥ ꯅꯦꯝꯕ꯭ꯔꯥ ꯑꯃꯨꯛ ꯃꯥꯏꯌꯣꯛꯅꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔꯁꯨ ꯅꯥꯕ ꯑꯅꯥꯕꯁꯨ ꯅꯥꯔꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯥꯔꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯁꯦꯡꯅ ꯃꯁꯤꯒꯤ ꯂꯥꯛꯏꯕ ꯆꯩꯊꯦꯡꯁꯤꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯑꯆꯧꯕ ꯃꯥꯒꯤ ꯀ꯭ꯔꯥꯏꯁꯤꯁꯇꯣ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯐꯥꯎꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯁꯤꯒꯤ ꯂꯥꯏꯅꯥꯁꯤꯗꯤ ꯃꯁꯤꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ ꯍꯥꯏꯁꯤꯗꯩꯗ ꯀꯣꯚꯤꯗ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯟꯒꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯀꯣꯚꯤꯗꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯚꯥꯏꯂꯦꯟꯁ ꯃꯇꯝꯁꯤꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤ ꯂꯣꯏꯅ ꯍꯥꯏꯒꯠꯅꯒꯦꯗꯅ ꯍꯧꯖꯤꯛꯁꯤ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯐꯤꯕꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯩꯇ ꯂꯥꯏꯔꯒꯤ ꯅꯣꯡꯃꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯗꯒꯤ ꯁꯨꯖ ꯅꯣꯝꯖꯕ ꯃꯌꯥꯝꯗꯨꯁꯨ ꯑꯊꯤꯡꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯉꯥꯡꯁꯤꯡꯁꯨ ꯍꯧꯖꯤꯛꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯦꯗ ꯑꯉꯥꯡꯁꯤꯡꯅ ꯂꯩꯔꯤꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯁ꯭ꯇꯗꯤ ꯇꯧꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯤꯡꯅꯅꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯔꯟ ꯇꯧꯕꯗꯨ ꯅꯠꯇꯕ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯁꯔꯚꯥꯏꯚꯦꯜꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯥꯎ ꯇꯨ ꯂꯤꯐ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯝꯕ ꯅꯠꯇ꯭ꯔꯦꯕ ꯍꯥꯎ ꯇꯨ ꯊꯤꯡ ꯍꯥꯎ ꯇꯨ ꯂꯤꯐ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯕ ꯁꯔꯚꯥꯏꯚꯦꯜꯒꯤꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯀꯩꯗꯧꯉꯩ ꯃꯣꯡꯐꯝ ꯑꯣꯏꯗꯣꯏꯅꯣꯁꯦ ꯈꯪꯗꯕ ꯑꯗꯨꯅ ꯄꯤꯁꯛ ꯄꯤꯕ ꯑꯉꯥꯡ ꯆꯍꯤ 3-4ꯒꯤ ꯑꯉꯥꯡꯅ ꯐꯥꯎꯗ ꯃꯥꯒꯤ ꯃꯆꯤꯟꯁꯤꯗꯩꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯣꯛꯁꯤꯗꯩꯗ ꯗ꯭ꯔꯣꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯥꯏꯁꯤ ꯃꯣꯏꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯦ ꯅꯠꯇ꯭ꯔ ꯋꯥꯈꯜꯁꯤꯗꯩꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯕꯣꯝ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯒꯤ ꯁꯨꯝꯕ ꯃꯌꯥꯝ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯀꯥꯔꯐ꯭ꯌꯨꯁꯤ ꯀꯩꯅꯣ ꯕꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯊꯤꯡꯕ ꯍꯥꯏꯁꯤ ꯀꯩꯅꯣꯁꯤ ꯃꯣꯏ ꯀꯣꯛꯁꯤꯗ ꯂꯣꯏꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦꯕꯀꯣ ꯍꯟꯖꯤꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯦꯁꯦꯠ ꯑꯣꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯂꯥꯏꯕꯤꯂꯤꯇꯤꯁ ꯑꯣꯜꯂꯛꯄ ꯑꯗꯨꯅ ꯀꯥꯔꯐ꯭ꯌꯨꯁꯤ ꯏꯟꯗꯤꯐꯤꯅꯤꯠ ꯇꯧꯔꯛꯇꯅ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤ ꯃꯁꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯟꯕ ꯀꯥꯏꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯁꯤ ꯀꯔꯤ ꯍꯥꯏꯅ ꯐꯥꯎꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗꯒꯤ ꯊꯤꯡꯖꯤꯟꯕ ꯉꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯣꯏꯔꯛꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯃꯥꯒꯤ ꯈꯨꯠ ꯌꯦꯠꯇ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯑꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯏꯔꯒ ꯂꯩꯖꯒꯗꯕ ꯑꯉꯥꯡꯗꯣ ꯃꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠ ꯌꯦꯠꯇꯅ ꯁꯤꯔꯤꯟꯖ ꯄꯥꯏꯔꯒ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯤ ꯄꯥꯏꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯦꯟꯇꯤ ꯁꯣꯁꯦꯜ ꯃꯌꯥꯝ ꯄꯨꯊꯣꯛꯏꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯃꯔꯛꯇ ꯇꯝꯕ ꯇꯣꯛꯈꯤꯕ ꯃꯈꯥ ꯇꯝꯗꯕ ꯑꯗꯒꯤ ꯑꯁꯥ ꯀꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄꯣꯖꯦꯕꯜ ꯌꯨꯠ ꯍꯥꯏꯁꯦ ꯗꯤꯁꯄꯣꯖꯦꯕꯜ ꯆꯤꯜꯗ꯭ꯔꯦꯟ ꯗꯤꯁꯄꯣꯖꯦꯕꯜ ꯌꯨꯠ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯁꯦꯠ ꯑꯣꯏꯒꯗꯕ ꯃꯌꯥꯝꯗꯣ ꯂꯥꯏꯕꯤꯂꯤꯇꯤꯁ ꯑꯣꯜꯂꯛꯄ ꯗꯤꯃꯣꯒ꯭ꯔꯥꯐꯤꯛ ꯗꯤꯚꯥꯏꯗꯦꯟ ꯑꯣꯏꯒꯗꯕ ꯃꯌꯥꯝꯗꯣ ꯗꯤꯃꯣꯒ꯭ꯔꯥꯐꯤꯛ ꯕꯣꯝ ꯑꯣꯜꯂꯛꯇꯅ ꯐ꯭ꯌꯨꯆꯔꯒꯤ ꯄꯤꯂꯔ ꯃꯌꯥꯝꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯣꯏꯅꯃꯛꯇ ꯂꯥꯟ ꯇꯧꯔꯐꯥꯎꯗ एजुकेशन हाइसिदी मसिदी अखोगी कुमथोकतमदि का हारिसे मरमदि कनोदा एजुकेशन हाइबसी मसि कयाम साथिन बर अखोई वाहंग हंगबसी अखोई ngamदोरिने एजुकेशन हाइजे अखोना परफेक्ट पर्सन मोइबदा अदगी अवन बाइन अहोंग बाइन अखोइना हाइ म्यामसे मालेम ओंदोइसि एजुकेशन याउदन ओnya ponte नत्र अहोंग पुरकदोइसि अदुगा मदु एजुकेशन याउदन लाकपा अहोंगबदुदि मदुदि अवोनबा ओररोयबा अदुना ओंधगी भाइसे हाइदि अवन मणिपुर नतब ओंधगी मणिपुर मा अदुगी फिल्म दा जुम नोंग नोंग ओंधगी दना ngसागी अदि फिल्म लाकनी अमरमदना कैदौरे हौजिक परीक्षा हाइबा पोसिदि एग्जाम हाइबा पोसिदि भारत पुंबगी ओइना ओनग्रेबा
आदा लेबा दिल्ली दा लेबा मुंबई दा लेबा बेंगलोर लेबा अंगाम मदुगा आइगा चाप मानना कंपटीशन तौदुइनेबा अदु नत्र आई मिंगचन बा फंगद्रे मणिपुर दा लेबा कॉलेज अमदा यूनिवर्सिटी दा मिंगचन बाइजे भारत पुंबई परीक्षा यावदरदि याद्रे अदगी हजि नरेंद्र मोदी ने रौथोइबा करी वन नेशन वन सब्सक्रिप्शन का हाइदो करोड़ लिसिंग तरुक हंदकी लाकदोइबा सही 2025 26 27 दा थादनी का हाइबा मयामसे सिगी मयामसिदा कोइसी कोइगी ngasagi yaudoi film da aduna koi da di national education policy ke ji national exclusion policy ai se akoi di pra exclude to gi film ma si la abne aduna hojik akoi gi india is da ma gi citizen ani lere amana signing gi citizen ama aduga amana koi gi sinking gi citizen ama ko aduna koi ji sinking citizen da koi yaudra lere ba mapu pandra ba adugumba film ma da koi si leire hojik si ko aduna ina first round si da aina thamjaning ba si koi curfew si ngalaitan koi daria gi maungda adi ngalaitan koi gi daria gi maung haitare na chipet idak thadra bina ko madu gi maung da sum to basina madu yam ngaite koi nahan makta da koi desam gi gano yauri koi panelist oi mina da na hayeng hangdu ani haiba no mitu da koi discussion ma ta weba media gi kudang da panel discussion channel ma da adu gi hayeng di hangdu ri simati मसीमदे कोई एप्रिशिएट तवे ना थोड़ा कांदा हेक अखोगी नसागी मीडिया हाउस दि लोरगे खोंथांग दोरपदा हयंगदगी स्कूल मतम कतन थिंग्रे नम थोरे अदुना सुमाय तौदना कोई यामना कोई क्याउस अनसर्टेनिटीज लेबा अदगी अमना कोई नसागी हुजिक लेरिबा मणिपुर की फिल्म सिदी समनारदा मागी हेक्ता कोई जिरीदा ngasi पाव ओइबसु खरा हेक्ता नोंनिनि लेरगा मु हेक्ता कोई कनो द लेम खोंदम थोई हेयंग मु कर मफम द थोक्तो न सुमाय मफम होंग होंग दना थोपगी मदुगी मागी थोरांग अमा ओइना हाइदोक तब थोरांग अमा तो मान बसु दुम लेदना को मियाम जे डिस्ट्रैक्ट तौना मफम मदे अमदा अदुना हेयंग करी थोकदोइनो अमुसु हाइबा ngam अना पुना मक्सिना ख्वाइदगी सोलिबा अमदि कइनोदा अखोगी अंगांग सिंगसे मसी कोई अंगांग सिंगजी गजा द लेबा लेबानन द लेबा अंगांग यूक्रेन द लेबा अंगांग दौना अखोई अंगांग सिंगजु अदुगी मागी फ्यूचर से मसी ओरक याबगी फिल्म लई अदुना इना हामगी फर्स्ट राउंड सिदे द कर्फ्यू नत्रगना एनी अखोगी एनी काइंड ऑफ अखोगी थिंग बाहाइबो पोसे मसीना मसी यारिंगी याम तंगाई फदबा ददंग तौबा दुगा मसीना अखोगी पदा नॉर्मल ताखलादी एम नॉर्मल पोर्शन नॉर्मल ताखलादी अखोगी लेरिबा मियाम जिगी तुंगलमचा लाइबाक्सिगी तुंगलमचा चिदी पुरा अखोई ngसागी ओंधगी बदगी कनबा ngamdraba फिल्म द लाकनी हान थमजाई कोइना खोंग खुने हेक्ता पाइबा थेंबा मदुमक हौजिक कोइना मदु ngamda तारगसु तुंगदा ओइरकदबा फिबम सिगी फिबम से सुमचा तारगदि हयेंग अखोइदा मांगजगदबा लेबाक सिगी लमनम सिगी मांगदबा मयाम मदुना तुंग कोइना सोथगिगदबा मेंखटपदा सही यामना संगदबा मिरोल क्या संगदबा दुगी फिबम दु लाकपा याई अदुना सिसी अफबदि नते अदु करिगिदमक्ता फते खंगना खंगना लेंगाकसु फते हाइबदि खंगमगनी कर्फ्यू थमजनबा अदुगा महिसंग सिंग सुती थादोकपा मतम कक्तना थादोकनबगी खोंथांगा लौखलमबा होय हयिंदेबदि हौरने हारे हौता हौने हाइतारगसु कयाम कुइना यादौन अमुक हयिंदा अमुक थिंगे मो हारकदोइरा ओइरेबे फिबम सिने हेक्ता तौरकदरा तमबदि ngamba nate adubu sigi फिबम सिदा इंटरनेट सु सडाउन तौसलगा थंबा मदुसु सम अखनब डिस्ट्रिक्ट खरा खक्तदनी पुनमक मणिपुरी मफम पुनमक तौब नते अदुना मियामगी राइट मयामदी कोई मसी मतलेदना ngangnariba aduga even koi court of fawba madu wakanabagi phongdonarkba fawba yaure adu karigidamakta sigi khongthang gidamak sarkarna paikhaliba haibagi posini sigi internet thingenba curfew thamjinba school sing suti thadokpa college sing suti thadokpa miyam si phajan punchalaga tasengna irang si violence si handarakaniana khanbagira kamai thamini jasamjai thami haijaki ko enkarna hangbiri yam phajaba kanone हुजिक अखोगी जाचुनन हिताफिखरे हुजिक मणिपुर थोक्लिबसे अखोगी चही मगा था प्राण बन सुबा अखोई कलुपनिगी लाननिको लालसे अखोगी ngasi फावदो अखोई मनसे लोसन मंगमदन लेरे ngasa हाइबिगिदुनि लालसे कराना रोपनो अरगी अखोगी मणिपुर थुगाइनबा सेपरेट एडमिनिस्ट्रेशन ताना फॉर्म ऑफ इन टेरिटोरी सेमनबो होनरेबा फॉर्म यनबा कानानो हाइबसे भारत की इंटेलिजेंट अरगी अखोगी मणिपुर करिगिना अखोई लोइना खंगे हाइबे यारे मसिदा फोरेन की खुद यावी अदु लेब खुद यावी हाइ फावगमना हाइ रेबा अदुबु ngasi हुजिक मणिपुर लाइता दबा अखोगी बापे बापा लेत्रबा अखोगी लेंगा अमोइना लेरबा अदु मियाम सिना अखोई बिटिम ओइना लेरबा से कनानो लेंगा सिगी ममांगदा अदु नेबको अदु करी ओइनो खंगे अदु अखोइना हुजिक उरिसि करिनो हाइबदा उदि
ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯉꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯇꯧꯔꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃꯗꯤ ꯑꯩꯈꯣꯏꯅ इलेक्टोरल रोड चलबा चै तरपान सुरबको बिसोर अखोइ खल्लिबो अदुगे अदुगुम इलेक्शन मतमदरा मियामगी मुल अमा ओइना खलगा मोइ लेबा ngakpagi thawang sinaba एज ए lawmaker एज ए legislator को मोइ मजा खो थौदागी सिन्दना लेने को अदुगुम्बा लेंगा अमा चाउचन पॉपुलर गवर्नमेंट अमा लेना होय करेगी दमता अखोइगी मणिपुर ngakpa ngamdabano अफोंग जे ngam लांदारे हाय खंगा गाना करेगी मोइ बाथि पिबा ngamdaba अदुगा people सिंगदा करेगदा वहलिबनो सी करीगनो हाइबदी अखोइगी हुजोजि ओइरबा लेंगा सासल तौरिबा चीफ मिनिस्टर हौरगाना मागी कैबिनेट मिनिस्टर सिंह अदि एमएलए सिंह मैम पुनमक सिंगिरा मागी ड्यूटी मा तहुम थोक मैम संविधान पिरबा मथौ ngमदमना पाकथोक ngमदे ngमदबदगी अखोइगी अखोइ मियामसे अखोइगी वाबनेबा अदि मियामसे याम हंदग्रानी कर्फ्यू थंबगा इंटरनेट थंजिलगांदा अखोइ स्कूल कॉलेज मैमसे सुइ थादोगा लेबांगा कुछ होंनबरो होंनो बराबसे मासे करिगनो हाबजे लेगा पाइरबा सासन पाइबदिगी ख्वाइदिगी सोइबिने अना हाइबसि असिदा लेइरबनेबा जेंगु मसाइ उजा चिंदन तंबिगरे वारगी मतमदा अतेगी मतम पुनमक्ता कोइ एजुकेशन सेक्टर आबोजे सुंगनदि माइ मसिंग हाबसि याउद्रगदि करम हिरमदनो कोइना चखोपि काराक्टर कातन पृथ्वीगी मैमगी देबाक बेदुगा एनी ट्रेड खुदिंग एनी सब्जेक्ट को कमिट तोदोजु कमान तोदोइनोबो अदा माइगी सि कोइगी एजुकेशन सेक्टर कांगो साइदर लाए मणिपुर की लेरिबा स्कूल की लेरिबा पेरी पेरी द लेरिबा लोअर प्राइमरी हौरग लेरिबा स्कूल की बिल्डिंग फत्तबा अदगी स्कूल की ओजा वाटपा अदगी लोइन वाटना तौदरा अदगी मयाम मतम जाना लाइक दसु टेक्सटबुक फंगनदबा अदु वाटना लाइक तम फंगमदना अखोइसि लेइदना अखोइगी लाआबने बजे अदसी बाकी दम बखोइगी ऑनरेबल चीफ मिनिस्टर अखोइगी बिरेनगा सु अखोइगी स्कूल फगलसि मिशन कॉलेज फगलसि मिशन गानगा लौथोइबनेबको लौथोक्तर लेरबा मतमसिदा हुजिकी मणिपुर की लान हौरक्तरा मणिपुर थुगाइनबा कनानो हाइबजु खंगबा कनानो मोदा फंडिंग तोरगा सोबेटिक वेपन पाहिलिबनो कमाइना कापिबनो कमाइना हारिबनो मिया थीने हातन मोइ सरकार लेरबो मोइ ममांग मिया तीना हातन लेरो सिबोरा ngasiबोरा करिमता मोइ कंगमदरबनेबा अदुना कजौरे मोइ लेना मणिपुर मिया बिदि ओपन जेल अमदा फाजिलगा कोइ कंसंट्रेशन अमदा थम्मे अखोई ह्यूमन राइट फंडामेंटल राइट टू लाइफ कनाइनो कुन तौरिसिबो मणिपुर लेरबा आइन द इंटेलेक्चुअल एकेडमिक्स अदु सि मयाम पुन लोइ लेरबनेबो मसिना मोइगी ओइबा अखोई भोइस अमा तौरगना अखोइगी लाइफ टू लाइफ सिंगनरिबा अखोई फंडामेंटल राइट अदु लाइट मंगली ह्यूमन राइट मंगली जिबो कनाना करिदे अखोई सि लेरिगे बाई अखोई अमतने हाइबा पुंजिनदबा अमतबो ओइदबो फिबो सि लोइन अखोइगी पॉकेट लेइरा अखोई लेइरेबो अदुना मसे अखोई याम लानबनी हुजिक यंग आंगांसिंग असिना अखोइगी तुमगी फ्यूचर जेसो हेगोदोरिबनी मोइना हुजिकी लाइक तंबसिना मोइ स्कूल कॉलेज से छुट्टी थादोकपा नोंमदा हाय को एंगल पंबिदो नोंमदा ऑर्डर अदि थोबगमेबो स्कूल बक हांतोनी अमुक थिंगिलागेन हायना सि यंगोबो सि जिगमेबो अद आंगांसिंग मया पुरम दखोजे आइन हाइजरिजिनी चीफ मिनिस्टर हौरगाना कैबिनेट मिनिस्टर सिंह एमएलए सिंह ब्रोकर ऑफिसर सिंह मयामगिदि मोइ मसा मसु सिंह सेमलोयरबरो मोइदि पाल लाइक तमक सेमलो अखोदि मणिपुर और मियामगी इचाइसु कै तुंग मैमजे सेमलोइद्रियेबो अदु लोइरगा मोइना हेता कर्फ्यू थमजिलगा स्कूल कॉलेज दे थिंजिलगा हेता लेबा ngakani इंटरनेट थिंजिलगा लेबा ngakani हाइबिसदा अखु मसे अखोसि याम लान वानेबो जे कम्पिटिटिव एग्जाम मैम आंगांसिंग राय उजा चिंगन थंबिगरे इडुकेशन सेक्टर जम इंटरनेट से जाउदो यादा मैम फंगजुरी मैम पुनमक्से लोइन मकसिगी खुलुम चाबा मैम दुरन मखनना लेरे कम्पिटिटिव एग्जाम मैम थादोरिबा अदगी जु इंटरनेट सिजनदरा ते तोंगान मैम की थबक थरुम के हम तौजन अर्निंग वे ओजेरिबा इंफॉर्मेशन की अदुगी तौरी मैम से लोइन पुनमक्से अखोगी अममगी लेबा अंगमदा अखोगी लंथरेबो अदुनदि अखोई आंगांसिंगजना कम्पिटिटिव एग्जामिनेशन होजि कोसेम लौगदो बोसेम लौगदो परीक्षा मांगा ता लेरे सही मदा अखोगी निमित चारिगी कुन फाउला अखोगी स्कूल लाइक तम्बं ngमदु फिल्म लेरेबो अदुदि अखुजुकी लेंगाक्सि ओरिबा मतम सिरा अखोगी लेबाक्सि पुरा महंलुइबो सुबो नोंबा ट्रांसपोर्ट एंड कम्युनिकेशन कइदोरे ट्रेड एंड कमर्स लेपे एजुकेशन सेक्टर कांगो अखोगी साइरे यु हारिंगो मतमदा अखोगी फादर हात लेरे सि 57 मोक्टेन डिवीजन की लेम खोंदे होबो border light ta khoi moi da thabuk suba changba moi aya ba changu de bora thiba khangdana hui leirebo si karana khoi me agi punchi lanthum me agi punchi lon oda karana ngak piri haibisi khoi si jamna lebuk thiba mrebo maduna anchor aina thamdini gi dikerone ai khoi na wari bisi khoi gi sahi amaga thama pani changak tore
ko tha thai pa le churi tha thai pa si churi e go tha chap si kari gi damuk to no bo ji kai to ha bi da yo jiri bam gi ko cha to ko da ko gi acha ko ra dhur da ko gi mai tha na borgra police station gi nung chen le ba ja ko dhur da mo gi ko ki military chen ok to go tare pan tra la go so u kan par ga mo na nung mai kapset na ha tar ko tar to re aduga CRPF ko mo gi kap dare mo sire ko asa angang mo phar pu chakre sana kandu mo gi tapti ba mi hat mo na hala kan da barak turenda pang tinga ga kan dore matam dana lang action le mo barak turenda pugre hai matam da khangini adar mo na operation cha thadana hi sinna thiba thabuge akoi kan leite ba adu gi thadaki angang taibang gi akha ya khangjadri ba mama gi tampak to sien chung na chara jere ba angang do hat hat kre ba adudi lun akoi mayam thoi mi be je thangoi pa na khnuai tre ba adu gi ho do haur ani mahiro sing mayam khong chang le ni ha ra mahiro sing school college ta tai ra ge thing din ma mayam sibu haungno bra ba ji si haungno bra ba he di adudi mi hat bu thige da bani ai gi book to go da bani adu gi cher adu da mi gi kuki MLA pauran na hari du di mo gi du di akoi gi ma pi ma mai thara hathi bu do adu gi akoi lam khum gi me ane na man hari ro adu hai ba ton man ai gi oi ba book to dra kana kana man book chief minister india government kai no tari me na kai lo hut ke ba adu akoi gi akoi ngakpi na ba chempi ba akoi kana no lo su phajana kungang sa li bra kari no akoi su hai ba ji khangdre ba manipur gi chief minister lady ba chiba home pai bani manipur DGP lady bani security advisor lady bani atra mai am par security oi ba lapses oi ba je kamai no oi re ibno kamai to re ibno ha jum na khana ra ganda india hai ba si malay le bak sing manung da ko gi defense ta kari da ko gi mapang kalba mari su le bak oi le ba mari su le bak oi re ba si na manipur da afung ba ji no mayam narco terrorist man na landar e khol e asira kape ko tukta kadang manda kape adagi sabong khuru do kape aduro kape loina khangna leire si boda moi du bune sas operation tawra ta khai na ko to ai ni buk tawra mo pha ngam de ba adu hujik phawra adu gi pim dum na boina dum lakse le ba kari gi dum toro akoi di moi india gi moi BJP hadri one nation one religion one language hai dai ne moi bo moi hai dai adu kari gi dum toro ba ko gi manipura asukal ba sahi ma ga tha trai pa suru ba irang thoi ba jira gasi ba ha na ye ga bharat ke prime minister bo honorable chief minister wari saba ngam da ba adagi akoi gi Indian home minister wari saba ngam da ba adu manipur gi laiba MLA minister mayam se amat to oina punchal laganda apun ba pangan thawa lor kana prime minister mana ka chotara ti tadna si manipur lan se sini habi ke lobu ngam da si kari gi no ba ar sida akoi kari gi dam ta akoi gi manipur gi miyam akang ngai na pe talaba leiru mayam pun mari bak ning na tum mo mari bak sa bo mari bak hip bo mari bak mari bak ning mayam je ka duk lei ye ba tau gada ba mafam da mapung phana thauna leina phudopa ngamdre thabak tawdu ngamdre adu gi ona taina bata hoi gi mai sang sing sudi mahiroi doina victim oi bagi maroina tampak ta leiba miyam aduga mahiroi khunai da chauna chaitheng phangan ba aduga victim hen bagi porama khak khara ubo fangi aduna sige phibam si khunai ma sakhot pa aduga bang da pukut pai sing sagi education gi yamna sawba thongama sina yanglen saru oiribne na haina ribne ai somorjit nung lakchara kanda sagi Impal West Impal East yaurga adi Impal Mayol sigi mafam sing si yaur kanda curfew thamjan ba mafam sing district sing makoina order da palise aduga Valley district ki na higher and technical education department gi dong palle sigi sida school college sing thingjin bagi ya numini thing bai che dum thangna dum sangna thingala abane hau ki ba matam da covid ki adagi madugi matungda 2023 dei mahai tam je ningthina phangdana la abane adu taragadi hojik sigi phibam sida yam kuina thangna thingjala kan da matam kaktabi thingna bagi khongthang lokhalure adu bu hoi handor ku gi phibam lae siji tasengna mahirui singsi soidana irang horakani soidana ihau hek school hangdu bu da soidana ihau torokani haibagi madugi pakhat pagira natragana mahirui singsi ngasagi oiriba phibam sida makoida khudong chadaba mayokna danabani hana adum lowba yadoribra mayam si irang hoba yamna pamba adugumba potoina adum khangabra kamaina ubi mijingse asigi khoigi discuss kano gi man files ki si khana nei na basigi topic na thambi ri basigi manung jan hai tare hoji thambi ri basida
ꯑꯍꯥꯟꯕꯗ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯃꯌꯨꯔ ꯂꯨꯞ ꯇꯔꯨꯛꯀꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯇꯧꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ 17 ꯅꯕꯦꯝꯕꯔꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯊꯪ ꯁꯨꯝ ꯊꯣꯛꯂꯛꯑꯒ ꯇꯥꯡꯀꯛ 3-4 ꯁꯨꯔꯛꯄꯗ 26 ꯅꯕꯦꯝꯕꯔꯗ ꯊꯣꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀ꯭ꯂꯣꯖ ꯇꯧꯕꯒꯤꯁꯤꯗꯤ ꯑꯟꯇꯤꯜ ꯐꯥꯔꯗꯔ ꯑꯣꯔꯗꯔ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕ ꯄꯣꯠꯇꯨ ꯃꯤꯌꯥꯝ ꯍꯨꯞꯅ ꯌꯥꯅꯤꯡꯉꯛꯇꯕ ꯃꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃꯅ ꯃꯁꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯊꯤꯡꯗꯣꯏꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥ ꯑꯅꯤꯗꯁꯨ ꯊꯝꯕꯤꯈꯤꯕꯗꯨꯅꯤ ꯉꯁꯥꯏꯒꯤ ꯀꯥꯔꯐ꯭ꯌꯨꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯊꯤꯡꯉꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯩꯁꯨ ꯊꯤꯡꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯦ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤ ꯊꯤꯡꯉꯒ ꯁ꯭ꯀꯨꯜꯁꯤꯅ ꯄꯥꯔꯇꯤꯀꯨꯂꯔ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯍꯤ ꯑꯃꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯔꯨꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯁꯪ ꯒꯚꯔꯟꯃꯦꯟ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯇꯧꯅꯅꯕꯒꯤ ꯀꯟꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯃꯇꯝ ꯁꯦꯝ ꯇꯥꯏꯝ ꯉꯁꯥꯏꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯁꯤꯡ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯊꯤꯡꯉꯛꯄꯁꯤ ꯆꯨꯝꯗꯦ ꯍꯥꯏꯗꯅ ꯉꯔꯥꯡꯁꯤ ꯌꯥꯝ ꯀꯟꯅ ꯊꯝꯅꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯇꯥꯔꯀꯥꯟꯗ ꯉꯁꯤ ꯑꯃ ꯑꯩꯈꯣই ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯀ꯭ꯂꯥꯁ ꯇꯧꯅꯤ ꯍꯥꯏꯅ ꯊꯣꯛꯄꯁꯤ ꯂꯨꯞ ꯇꯔꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯑꯣꯏ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯃꯁꯤ ꯄꯨꯡ ꯈꯔ ꯈꯛꯀꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔ ꯈꯛꯀꯤꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯤ ꯇꯥꯔꯒ ꯍꯥꯡꯇꯣꯛꯂꯛꯄ ꯄꯣꯠꯅꯤ ꯍꯥꯏꯗꯅꯁꯨ ꯑꯩꯈꯣই ꯂꯧꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯃꯍꯩꯔꯣꯏꯁꯤꯡꯁꯤ ꯃꯍꯩ ꯇꯝꯍꯟꯅꯅꯕ ꯍꯣꯠꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯂꯩꯔꯤꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝꯁꯤꯒ ꯐꯖꯅ ꯇꯥꯟꯅꯔꯒ ꯇꯧꯕ ꯆꯪꯏ ꯅꯠꯇꯅ ꯑꯩꯈꯣই ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯛꯑꯒ ꯑꯩꯈoi ꯁ꯭ꯀꯨꯜ ꯅꯣꯡꯃ ꯅꯤꯅꯤ ꯍꯥꯡꯇꯣꯛꯑꯒ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯃꯨꯛ ꯄꯤꯔꯒ ꯊꯤꯡꯅꯅꯕꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯍꯧꯖꯤꯛꯇꯒꯤ ꯊꯤꯕ ꯍꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯊꯝꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯤ ꯍꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯁꯣꯔ ꯍꯤꯡꯗ ꯌꯥꯗꯕꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯁꯣꯔ ꯈꯛ ꯍꯣꯜꯂꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗ ꯁꯨꯝ ꯍꯥꯏꯗꯤ ꯃꯣꯠ ꯑꯃ ꯊꯝꯖꯅꯤꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯤ ꯍꯤꯡꯗꯤ ꯍꯤꯡꯉꯤ ꯁꯤ ꯍꯥꯏꯅ ꯂꯧꯕꯗꯤ ꯌꯥꯔꯣꯏ ꯇꯧꯕꯇꯕꯨ ꯃꯤꯌꯥꯝꯒꯤ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯀꯤꯕꯗꯤ ꯌꯥꯝ ꯂꯩꯔꯦ ꯑꯀꯤꯕꯁꯤ ꯆꯨꯝꯅ ꯈꯛꯇꯪꯒꯤ ꯉꯁꯤꯒꯤ ꯂꯥꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯂꯥꯟꯁꯤꯅ ꯄꯤꯕ ꯑꯀꯤꯕ ꯈꯛ ꯅꯠꯇꯕ ꯑꯀꯤꯕ ꯑꯅꯤꯈꯛ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯕꯨ ꯃꯃꯥꯏ ꯆꯨꯝꯗꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯦꯟ ꯏꯟ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯗꯤꯞ ꯁ꯭ꯇꯦꯠꯁꯤꯅ ꯑꯩꯈꯣꯏꯁꯤꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯊꯣꯛꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯃꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯦꯁ ꯑꯅꯤꯈꯛ ꯂꯧꯈꯠꯆꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯉꯁꯤꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯁꯕꯖꯦꯛ ꯇꯨ ꯀꯟꯐꯔꯃꯦꯁꯟ ꯇꯧꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁꯦꯁꯟ ꯑꯃꯈꯛꯀꯤ ꯃꯅꯨꯡ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯅꯤꯈꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯆꯧꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥꯐꯝ ꯊꯝꯗꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯃ ꯍꯥꯏꯈꯤꯕ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯁꯨꯔꯦ ꯑꯩꯈꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯍꯧꯈꯤꯕ ꯖꯤꯔꯤꯗ ꯊꯣꯛꯏꯕ 11 ꯅꯕꯦꯝꯕꯔ 2024ꯗ ꯐꯥꯈ꯭ꯔꯒ 15ꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯛꯇꯅ ꯁꯤꯔꯤꯕ ꯃꯤꯁꯤꯡꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤ ꯃꯁꯤ ꯑꯦꯗ꯭ꯔꯦꯁ ꯇꯧꯗ꯭ꯔꯤꯅꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯥꯛꯑꯀꯥꯟꯗꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯑꯦꯄ꯭ꯔꯦꯍꯦꯟꯁꯟ ꯁꯤꯒꯤ ꯂꯥꯟꯁꯤꯗꯤ ꯑꯩ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗꯤ ꯁꯤ ꯈꯛꯇꯪꯒꯤ ꯑꯣꯏꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃꯠꯇꯒꯤ ꯀꯩꯝꯇ ꯌꯥꯎꯗꯕ ꯄꯣꯠ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯨꯕ ꯄꯣꯠ ꯅꯠꯇꯦ ꯂꯨꯔꯛꯏꯗꯤ ꯁꯤꯒꯤ ꯏꯟꯇꯦꯟꯁꯟꯁꯤ ꯂꯥꯛꯄ ꯄꯣꯠꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯦꯄ꯭ꯔꯦꯍꯦꯟꯁꯟ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯌꯦꯡꯉꯛꯏꯕ ꯃꯤꯠꯌꯦꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯃ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯣꯟꯊꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯑꯃ ꯃꯥꯁꯤ ꯈꯨꯗꯨꯝ ꯆꯟꯕ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯑꯐꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯀꯥꯞꯁꯤꯜꯂꯒ ꯈꯛꯇꯪ ꯂꯩꯕꯥꯛꯇꯨ ꯅꯝꯊꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯊꯤꯕ ꯄꯤꯅꯤ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯃꯥꯁꯤ ꯁꯣꯟꯊꯍꯟꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯇꯣ ꯃꯗꯨ ꯑꯩꯈꯣꯏ ꯃꯥꯡꯍꯟꯕ ꯃꯗꯨ ꯀꯣꯂꯥꯞꯁ ꯇꯧꯍꯟꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯅꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯀꯤ ꯃꯌꯥꯝꯁꯦ ꯃꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯈꯠꯂꯛꯄ ꯉꯝꯗꯅꯅꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯌꯥꯎꯔꯛꯄ ꯉꯝꯗꯅꯅꯕꯒꯤ ꯄꯣꯠ ꯑꯃ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯑꯩꯅ ꯁꯤ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯣꯖꯥ ꯀꯩꯅꯣꯅꯁꯨ ꯊꯝꯕꯤꯈꯤꯕꯗꯨꯅꯤ ꯊꯣꯛꯏꯕ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁ ꯃꯌꯥꯝꯁꯤꯅ ꯇꯁꯦꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯁꯤ ꯉꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯆꯥꯃꯔꯛ
ꯑꯁꯣꯏ ꯑꯄꯥ ꯑꯝꯇ ꯌꯥꯎꯍꯟꯗꯅ ꯉꯥꯛꯄ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯔꯦꯡ ꯑꯃꯗꯤ ꯂꯩꯔꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯉꯁꯥꯏꯒꯤ ꯖꯤꯗꯤꯗ ꯑꯃꯨꯛ ꯊꯣꯛꯍꯟꯕ ꯑꯗꯩ ꯖꯤꯗꯤꯗꯒꯤ ꯍꯧꯖꯤꯛ ꯁꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒ ꯊꯥ 7-8 ꯁꯨꯖꯜꯂꯕ ꯁꯤ ꯂꯥꯟꯁꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛꯊꯣꯛꯍꯟꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯠꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯣꯛꯍꯟꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯐꯥꯈꯤꯕ ꯄꯨꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯈꯨꯖꯤꯡ ꯈꯨꯅꯥꯛꯇꯣꯛꯇꯒꯤ ꯆꯪꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯃꯐꯝꯗ ꯆꯪꯉꯨꯕꯗꯒꯤ ꯇꯧꯕ ꯃꯌꯥꯝꯁꯤ ꯁꯨꯝ ꯐꯥꯔꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯎꯔꯤꯁꯤ ꯑꯦꯛꯁꯦꯞ ꯊꯧꯕꯥꯜꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯑꯩꯈꯣꯏ ꯔꯤꯀꯣꯚꯔ ꯇꯧꯈꯤꯕ ꯅꯠꯇꯅ ꯑꯇꯩ ꯃꯌꯥꯝꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯀꯣꯚꯔ ꯇꯧꯗꯕ ꯁꯝꯅ ꯖꯤꯔꯤꯒꯤ ꯍꯥꯏꯔꯗꯤ ꯖꯤꯔꯤꯒꯤ ꯍꯧꯖꯤꯛꯀꯤ ꯖꯣꯒꯥꯗꯣꯔꯒ ꯊꯪꯅꯔꯤꯕ ꯂꯝꯇꯥꯏ ꯈꯨꯅꯧ ꯍꯥꯏꯔꯁꯨ ꯃꯗꯨꯗꯒꯤ ꯃꯣꯏꯅ ꯄꯨꯁꯜꯂꯝꯃꯤ ꯍꯥꯏꯁꯨ ꯀꯌꯥꯝ ꯁꯥꯡꯅ ꯄꯨꯗꯣꯏꯅꯣ ꯃꯐꯝꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁꯦꯁꯁꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤꯅꯦꯕ ꯐꯖꯅ ꯃꯣꯏꯅ ꯃꯇꯝ ꯆꯥꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯔꯤꯀꯣꯚꯔ ꯉꯝꯃꯝꯒꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯃꯌꯥꯝꯁꯤ ꯇꯧꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯐꯥꯎꯖꯕꯗꯨꯅꯤ ꯇꯧꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯑꯃꯈꯛ ꯈꯜꯍꯟꯕ ꯃꯥꯜꯂꯤ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯦꯞ ꯑꯣꯏꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯡꯈ꯭ꯔꯒꯗꯤ ꯅꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯉꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯅꯁꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯖꯔꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯈꯜꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯦ ꯃꯁꯤꯒꯤ ꯄꯨꯟꯁꯤꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯉꯥꯛꯑꯔꯣꯏ ꯍꯥꯏꯕ ꯑꯃ ꯑꯩꯗꯤ ꯑꯗꯨ ꯌꯧꯅ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯌꯧꯅ ꯀꯥꯏꯊꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯌꯧꯅ ꯀꯥꯏꯊꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯂꯥꯟꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯣꯛꯑꯝ ꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯅ ꯉꯁꯤ ꯌꯦꯡꯉ ꯂꯩꯕ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤ ꯌꯦꯡꯉ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯃꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯅꯤꯈꯛ ꯂꯣꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯄ ꯑꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝꯒꯤ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇꯨꯗ ꯊꯣꯛꯏꯕ ꯋꯥꯊꯣꯛꯄ ꯂꯥꯟꯊꯣꯛꯄ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯇꯨꯅ ꯃꯤꯌꯥꯝꯁꯤ ꯑꯐꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯔꯀꯥꯟꯗ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯁꯣꯏꯗ ꯉꯥꯝꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯈꯔ ꯍꯦꯟꯅ ꯀꯟꯕꯗꯤ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯇꯕꯗꯧꯅ ꯇꯧꯔꯛꯄꯁꯦ ꯂꯩꯇꯕꯗꯧꯅ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯇꯁꯦꯡꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇ꯭ꯔꯥ ꯍꯥꯏꯕ ꯉꯥꯡꯅꯔꯛꯄ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯃꯤꯌꯥꯝꯁꯤꯅ ꯃꯁꯤ ꯁꯦꯝꯗꯣꯛꯄ ꯆꯨꯝꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯕꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯈꯨꯟꯅꯥꯏꯁꯤꯗ ꯀꯥꯏꯊꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯁꯦꯝꯒꯠꯄ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯆꯪꯕꯗꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯨꯞꯃꯦꯟ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯂꯦꯛꯇꯤꯚꯂꯤ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯕ ꯉꯝꯃꯤꯕ꯭ꯔꯥ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯁꯦ ꯃꯁꯤꯕꯨ ꯔꯦꯁꯄꯣꯟꯁ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯕ ꯉꯝꯕ ꯑꯃꯁꯨꯡ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯏꯍꯧꯁꯤꯡꯅ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯍꯨꯞꯅ ꯑꯩꯈꯣই ꯔꯤꯚ꯭ꯌꯨ ꯇꯧꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯐꯥꯔꯁꯠ ꯔꯥꯎꯟꯁꯤꯗ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯍꯦꯟꯅ ꯀꯤꯁꯟꯅꯤꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯤꯡꯍꯟꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯁꯦ ꯃꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯈꯪꯕ ꯃꯇꯝꯗꯨꯗꯤ ꯈꯤꯇꯪꯕꯨ ꯊꯦꯡꯃꯜꯂꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯔꯤ ꯈꯪꯁꯤ ꯂꯣꯏꯅꯅ ꯆꯦꯂꯦꯟꯖ ꯃꯌꯥꯝꯁꯤꯒꯤ ꯔꯦꯁꯄꯣꯟꯁ ꯄꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯐꯤꯕꯝ ꯑꯃ ꯑꯗꯨꯒ ꯃꯤꯌꯥꯝꯁꯤꯅ ꯃꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯍꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯤꯡ ꯈꯛꯇꯒꯤ ꯍꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯦ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯀꯤꯐꯝꯗꯤ ꯊꯣꯛꯇꯦ ꯁꯤꯡꯅꯕ ꯃꯌꯥꯝꯁꯤ ꯊꯦꯡꯅꯕ ꯇꯥꯏ ꯑꯗꯨꯕꯨ ꯊꯦꯡꯅꯕꯒꯗꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯤꯡꯊꯤꯅ ꯈꯪꯗꯣꯛꯄ ꯑꯃ ꯑꯗꯨꯒ ꯃꯇꯧ ꯀꯃꯥꯏꯅ ꯊꯦꯡꯅꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤ ꯍꯣꯏ थेंननिंबा अदु नत्रगसु कोइना सिंगनबा म्यामसि नमधनबा होनबा मतमदा अखोइसि अदुम अफा पुनरो लेबा चिंजाकी कनोसिदसु अमुक लान तौबगा सम चप मानरिनी नेशनल हाईवे अनिमक्ता निंथिना गाड़ी चटपा याबा यादबा पोचै कितंग नोंगनि पुसलक्तबदा अवाबा माय उनरि बतित अदुगा नोंगदा चंगदबा याद्रबा पोचै सिंगी ममलसि का हेन वांखलक्पा थाव फंगी फंगदेगी मयाम लाकपा अदगी पुंसीदा कोई हिंबगी लंबीदसु यामना चावना सिंगबमसु ओइबा कितंग हेन चथोरे कितंग चंगसेलुरे हेक मांगिबा नत्र फंगदबा लेगिदबा हेक यावबा सुगुम मयामा थबो इंगांगी सेल थुंगेरो पुनमक मियोइबा मगी कोई हिंगुदा तंगाई फदबा
ꯑꯗꯨꯒ ꯇꯧꯒꯗꯕ ꯂꯝꯕꯤ ꯃꯌꯥꯝ ꯍꯤꯔꯝ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯐꯥꯖꯟ ꯄꯨꯟꯁꯤꯟꯕꯒꯤ ꯐꯤꯕꯝ ꯁꯨꯝ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯠꯊꯔꯤꯕ ꯀꯩꯅꯣꯁꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯂꯩꯉꯥꯛꯅꯁꯨ ꯄꯥꯏꯈꯠꯂꯤꯅꯦꯅ ꯂꯥꯛꯁꯜꯂꯤꯅꯦꯅ ꯍꯣꯠꯅꯔꯤꯕ ꯃꯑꯣꯡꯁꯤꯁꯨ ꯈꯔ ꯍꯣꯡꯇꯣꯛꯄ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯁꯨ ꯁꯨꯝ ꯋꯥꯕ ꯁꯨꯝ ꯍꯦꯜꯂꯛ ꯇꯥꯔꯒꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯕ ꯀꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯣꯖꯥ ꯀꯩꯀꯩ ꯇꯧꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯣꯖꯥꯁꯤꯡꯅꯦ ꯖꯦꯟꯇꯜ ꯑꯩꯈꯣꯏꯒꯤ ꯁꯤꯔꯦ ꯅꯨꯡꯉꯥꯏꯕꯅ ꯁꯤꯔꯦ ꯑꯗꯣ ꯁꯣꯝꯗ ꯁꯦꯗꯤꯟꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯁꯣꯝꯗꯅ ꯑꯁꯤ ꯑꯅꯥꯗꯤꯟꯅꯤꯗꯣ ꯃꯇꯨꯡꯅꯦꯕ ꯑꯩꯈꯣꯏꯗ ꯇꯥꯛꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯋꯥꯍꯪ ꯃꯌꯥꯝꯁꯤꯒꯤ ꯈꯨꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯒꯗꯕ ꯀꯥꯡꯕꯨꯗꯨꯅ ꯄꯥꯎꯈꯨꯝ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯪꯅꯕꯗ ꯉꯁꯥꯏꯒꯤ ꯈꯨꯝꯅꯔꯤꯕ ꯃꯌꯥꯝꯁꯤ ꯑꯣꯟꯅ ꯇꯩꯅꯅ ꯑꯩꯈꯣꯏꯁꯤ ꯑꯣꯏꯅ ꯍꯪꯅꯔꯒ ꯈꯨꯝꯅꯔꯒ ꯂꯩꯔꯕꯅꯦꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯗꯨꯗꯤ ꯃꯗꯨꯗꯤ ꯂꯩꯉꯥꯛꯅ ꯄꯤꯒꯗꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯀꯥꯡꯕꯨ ꯑꯃꯠꯇꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯁꯤ ꯄꯤꯕ ꯉꯝꯃꯣꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯃ ꯍꯥꯏꯖꯅꯤꯡꯕꯁꯨ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯆꯠꯊꯔꯤꯀꯣ ꯑꯗꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟꯁꯤꯗꯩꯗ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯅꯩꯅꯗꯅ ꯄꯨꯊꯣꯛꯇꯅ ꯍꯣꯏ ꯑꯣꯄꯣꯖꯤꯁꯟ ꯃꯥꯏꯀꯩꯒꯤ ꯇꯧꯕꯗꯤ ꯂꯩ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯗꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯃꯁꯤꯗꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯏꯁꯨ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯣꯄꯣꯖꯤꯁꯟ ꯑꯗꯒꯤ ꯔꯨꯂꯤꯡ ꯍꯥꯏꯕ ꯑꯅꯤꯁꯤ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯅꯕ ꯑꯗꯨꯒ ꯔꯨꯂꯤꯡ ꯃꯁꯦꯟ ꯃꯔꯛꯇꯁꯨ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯅ ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇꯁꯨ ꯇꯣꯉꯥꯟ ꯆꯠꯄꯁꯤ ꯅꯠꯇꯕ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯃꯟ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯑꯦꯖꯦꯟꯗꯥ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅ ꯊꯝꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯊꯝꯕ ꯑꯗꯨꯒ ꯃꯗꯨ ꯚꯥꯏꯂꯦꯟꯁ ꯂꯩꯇꯕ ꯚꯥꯏꯂꯦꯟꯁ ꯐ꯭ꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯌꯨꯅꯤꯇꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯗꯅ ꯊꯝꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯅꯕ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯀꯣ ꯑꯗꯨꯅ ꯁꯤ ꯌꯥꯅꯕ ꯏꯁꯨꯁꯤꯗꯩꯗ ꯃꯁꯤꯗ ꯑꯣꯄꯣꯖꯤꯁꯟ ꯃꯁꯤꯗ ꯔꯨꯂꯤꯡ ꯍꯥꯏꯗꯅ ꯈꯥꯏꯕꯝꯁꯤ ꯊꯣꯛꯇꯦꯕ ꯑꯗꯨꯅ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕ ꯍꯥꯏꯗꯤ ꯑꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯏꯅꯅ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯖꯕꯁꯤ ꯑꯩꯈꯣꯏꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯁꯤ나 ꯂꯩꯉꯥꯛꯀꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯕꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯊꯣꯛꯅꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯗ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯅꯤꯒꯤ ꯋꯥꯐꯝ ꯍꯧꯖꯤꯛꯐꯥꯎꯗ ꯍꯣꯡꯗ꯭ꯔꯤ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯣ ꯃꯦꯀꯔ ꯑꯣꯏꯅ ꯌꯥꯎꯔꯤꯕ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯉꯁꯥꯏꯒꯤ ꯅꯍꯥꯟ ꯉꯥꯏꯒꯤ ꯖꯤꯔꯤꯗ ꯊꯣꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯒ ꯍꯥꯠꯄ ꯇꯝꯊꯤꯅ ꯍꯥꯠꯄ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯑꯣꯡꯁꯤ ꯖꯁꯇꯤꯐꯥꯏ ꯇꯧꯈꯤꯕꯁꯦ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯐꯣꯡꯗꯣꯔꯛꯄꯁꯦ ꯃꯁꯤꯃ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯖꯣꯏꯁꯪꯀꯔꯅꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯊꯣꯛꯏꯕ ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯩꯕꯥꯅꯟꯗ ꯑꯇꯩꯗ ꯊꯣꯛꯏꯕ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯃꯥꯁꯅꯒ ꯇꯧꯔꯤꯕ ꯃꯤ ꯐꯥꯔꯒ ꯇꯧꯕ ꯍꯥꯏꯁꯤ ꯃꯁꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛꯅꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯍꯥꯏꯈꯤꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯂꯩꯇ꯭ꯔꯕ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯂꯩꯕꯗꯧꯅ ꯇꯧꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯏꯚꯟ ꯇꯨꯃꯤ ꯀꯥꯡ ꯁꯤꯔꯐꯥꯎꯗ ꯏꯁꯨ ꯑꯣꯏꯅꯔꯤꯕꯅꯤ ꯇꯨꯃꯤ ꯀꯥꯡꯐꯥꯎ ꯑꯣꯏꯅ ꯎꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯗꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯟꯖꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯏꯚꯟ RSSꯒꯤ ꯆꯤꯞ ꯐꯥꯎꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯌꯨ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃꯗꯤ ꯖꯤꯔꯤꯒꯤ ꯊꯧꯗꯣꯛꯁꯤꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯍꯥꯏꯗꯤ ꯋꯥꯔꯁ ꯐꯣꯔꯝ ꯑꯣꯐ ꯇꯦꯔꯣꯔꯤꯖꯝꯅꯦꯕ ꯁꯤꯒꯤ ꯇꯦꯔꯔꯒꯤ ꯑꯦꯛꯁꯦ ꯃꯁꯤꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯑꯩꯈꯣꯏ ꯀꯟꯗꯦꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯣꯏ ꯑꯇꯩ ꯑꯩꯅ ꯀꯩꯅ ꯇꯧꯕꯗꯨꯅ ꯑꯃꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯖꯣꯏꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯅ ꯐꯦꯛ ꯐꯥꯏꯟꯗꯤꯡ ꯇꯧꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗꯩꯗ ꯂꯥꯛꯐꯝ ꯊꯣꯛꯄꯅꯦꯕ ꯖꯣꯏꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯇꯤꯝ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡꯁꯨ ꯌꯥꯎꯒꯅꯤ ꯑꯣꯄꯣꯖꯤꯁꯟꯁꯨ ꯌꯥꯎꯒꯅꯤꯕ ꯔꯥꯖ꯭य ꯁꯚꯥ ꯂꯣꯛ ꯁꯚꯥ ꯌꯥꯎꯔꯀꯥꯟꯗ जम्मू काश्मीरदगदी चलिएबा अदुगा जम्मू काश्मीरदा मोइदा थोकिबा थौदोक्तदी मागी इंटरनली डिस्प्लेस पीपल मदुदा डिस्प्लेस तौरगा लाकपा मियामदुदा मागी इमुंग अममदगा मागी थामद लुपा लिसिंग त्राउमदोई पीबा प्राइम मिनिस्टर की अकनम पैकेजगा लौथोक्तना अदगी मियोय लिसिंग अनिगी मथक्ता लंगाकी थबका पीदना मयाम अमसिगी अकनबा थोरांग तौसिल तौगिबसि अखोय मांगदा उग्रबने अन मसिदी अखोयगी मणिपुर की थौदोक्सिदी मसिदी अखोयगी थौदोक्सि लोकल ओरगसु मसि अखोयगी मसागी लोकल की सोल्यूशन लेबियाबा पोट अमा ओरक्तबनिना मसिदी नेशनल की सु नेल वरकांदा नेशनल की सोल्यूशन अमा लेगदमने अदादुदनी अखोयना पार्लियामेंट मरु अरैबा अदुगा दिल्ली मरु अरि स्वाइसतने
नत्रा मसे अखोगी लोकल की सोल्यूशन अखोई थीबा फंगतरबनी फंगसु फंगोय अदुना ngसागी मदुगी सरुक अमने न मोइन खलिबा ngसागी अखोगी सिक्युरिटी सि लेपतना थाजलै अपसफा थमजलै सिक्युरिटी लेपतना थाजलै अदुगा सिक्युरिटी लेपना थाजलक पै मतंग दसु आइना सुबा मांगदा थमजग्रो माले मणिपुर की मिकोक त थुंगबा सिक्युरिटी से मसी मालेम की अखोगी लैरिबा मियाम जिगा हाइतारे को मसी की मिकोक त थुंगबा अखोगी सिक्युरिटी मसिंगदगी मणिपुर सी वन ऑफ द हाईएस्ट इन द वर्ल्ड ने इवन पुलिस कक्तगी पर कैपिटा पुलिस पर लाखता मणिपुर सी अखोगी स्टेट अनि अहुम खंगलपो मतमदा वन ऑफ द टॉपर्स ने समना हाइदा कोई इंडिया की ओइना चांगचता मिकोक द पुलिस थुंगबगी चांग से लाख तो पाबनी को मसी चनी की मखाद लेबा मतमदा मणिपुर की 1000 की मतक लेरबनेबा अदसी पैरामिलिट्री फोर्सेस में हम कर लो हप्ता लगदी मणिपुर की सिटी अखोगी सिक्युरिटी सरप्लस लेरबा मफम मने ओनली थिंग इज अखोइना व्हाट वी आर लैकिंग इन मणिपुर इज नॉट सिक्युरिटी फोर्सेस बट पॉलिटिकल विल सिनेबा मदुगी पॉलिटिकल विल दुदी ngसागी मरु ओइना कोई मयोल लंगाक त लेगदबनी मदुगी मम्मी फजन सेंगना तादबसे अदुना सिगी मथक सिदैदा मो आइन ngसाई याम नोइजदबसे कोगी अंगांग सिंगसी हानदगी कोइची कोविड की मतुंगदा मणिपुर पांगथोकपा मणिपुर यावना पांगथोकपा मागी ऑल इंडिया की हाउस होल्ड की सर्वे में करी हाइगेबो अखोगी मणिपुर अंगांग सिंगसी फजन कोगी स्कूल का खनरप मतमदा मागी कोकी चांगयेंग अमा तवेबा एसर्न तब चांगयेंगनी मधुदा कमायना फंगेबो अखोगी स्कूल दा मै क्लास 1 2 3 4 5 6 7 8 की लेरिबे लेवल सिदैदा मैथमेटिक्स की स्किल अदगी इबा पाबा स्किल मयाम से येंगे मधुदा कमाय तोगेबो मणिपुर की क्लास 1 2 गदे हाइजर रोय को क्लास 1 ना अखोगी इबा थोक्तबा पाबा थोक्तबा वहाई पाबा थोक्तबा सुमगे से मोय चतन येंगे अदा मखादुदी थंगरजी याम थेंगनरे अदुगो मथक्ता क्लास 8 की चांग से मसी येमो मतम मोय येमो मतम दा करी हाइना फंगेबो क्लास 8 की अंगांग तरा खुदिंग मनुंगदा अंगांग मंगादी अखोगी खाइदोकनबसे हाइते होय डिवीजन से मसी गवर्नमेंट स्कूल दनी को अदो प्राइवेट स्कूल दनु कमाय तोरे अंगांग निपान अंगांग तरा की मनुंगदा निपान दी खाइदोकपसे दुमै अदुगा अनि खरा हेंतक मागी मार्की फ्रैक्शन तुदे हाइजर रोय मसी हाइतेबा अदुना ngसागी तिनजनबा हाइबना क्यानो सबसेक्शन हाइबना क्यानो अदि वाही पाबा हाइबा अदगी मागी पैराग्राफ मचाम पीरगा पहन मतम सिदैदा खंगदबा अदि क्लास 8 की अंगांगना क्लास 6 की मसिगी बेसिक टेक्स पाबा थोक्तबा मयाम जी मणिपुर की सी लेबा फिल्म्स दैदा सुमाइनगा अमुक मखाताना कोगी मागी वायलेंस की न मरम ओइदनबुदी तौरिनी को अदैदा मसिदा तंबा याबा खरदी तंबा याबा आइदी ngसागी कोगी थादोगा सुयाबा कर्फ्यू हाइ जखोदी लोइन एंटायरली हता लाउथुएबा अदु नतबा याबा जगह मयाम हमसु दुम लेइबनी को मसिदी यामना पार्टिकुलर अखनबा जगह खरा सेंसिटिव ओइबा जगह खरा पिक्सल लगा तोबा याबसु दुम लेइबा अदुना आइना अहमगी फर्स्ट राउंड सिदा आइना सेकंड राउंड सिदा आइना थमजनिगी जे मसी अखोगी अंगांगसिंगसी हयंग मई मसिंग तमहौदना अदगी ड्रॉप आउट तौरतना औजिदी पेन बरा पैसा लेतबा ट्यूशन बरागे पैसा पिनिंगा लेतबा मिंगचबगी अदुगी अवाना सुमे हम तारबनिना सिदगी थोरकदोरिबा अखोगी अंगांगसिंगसे आइना साइड डिस्पोजेबल ग्लास ना डिस्पोजेबल यूथ डिस्पोजेबल ओर अगदी ngसागी आइना हजरिदो खुदजेतना अखोगी असाबा नोमय पारगा ओइदना अखोगी सेरिंज पारगा मदो आइदुदा अखोगी थोंगरक्तना मदुना कैदरोकनी मागी लंबेल दुदी केरियर दुदी यारक्त्रबनिना कैदरोगेदा अखोगी मा करी तौनिंगा लेनत्रा भोट लेप तौं मंगाइरे हंदकी लोकसभा की भोट लेपतुदा अखोगी कोलोम मखुत कोलोम सुबाई पाइदबा अमुक्ता पुंसिदा पारक्त्रिबा समना मसागी ममिंग इबाइतबा इलिटरेट ओइबा अदुगुंबा मिउइ चाम कुमाथोय कैंडिडेट ओरकेबा इंडिया की लोकसभा तो अदुगा क्लास 8 पास तो चातुक मरफुगा निफुतर यावी क्लास 12 अखोगी दंग पास तौना 1303 यावेबा अदुना अखोइसे याम सिंग हरकांदा लो मेकर ओइना मोइजे थादोरकदोरिब्रा हाइदी जीएसटी ति खंगदबा जेसीबी ति फजन सिंफापुबा अदुंगा मयाम थोरक्तना कोइ मणिपुर से अवोनमा मणिपुर लाकोइ मोता ओंथोकपो मणिपुर म लाकपदो मदु तादनबा कोइ पुन मन सिमिनबा संगिन थम होय अवोनबा मणिपुर सिदा अफाबा अवोनबा ओइदि फै नतदना ओना तैनाबा अवोनबा ओइतारगदि हेना वाबा फिबमने ओजा समजाइदों लाक्सरकांदा सिगी कोई मतम की मतुंगिना एनी लेंगाक्सिना पाइखटपसिदा फै हाइबसु हाइबा यादा फै फते हाइबसु येलुबा यादा फै हारगा अमुक नाकन अमदे ओंगेता फैजलकपा सुमा मयामसि मखोइनदि अखोइगी मियामगी पुनसिमसु लंथुम कन्नबनी और सिनी हिंसा लाक्सिनबनेना हाइबा सुगुमा मयामसिदा पीरिबा चैथेंग मयामसिदा कोइ अदुम खांगा लैगदरा अखोइ कमाइना पाखुम पीगदगे कमाइना रेस्पॉन्स पीगदे मियामसि दुम लेंगाना दुम तौरकपने हारगा सुम येंगा सुम लैगदोरिब्रा कमाइ थमिनि याम चुम्मे अखोइ एंकर हंबिरेसे हुजिकपु अखोइगी
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯅꯕ ꯑꯗꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯩꯈꯣꯏ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯕꯨ ꯑꯩꯈꯣꯏ ꯀꯅꯥ ꯂꯧꯕꯤꯔꯤꯒꯦꯕ ꯉꯁꯤꯐꯥꯎꯗ ꯆꯍꯤ ꯑꯃꯒ ꯊꯥ 17 ꯁꯨꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛꯅ ꯀꯔꯤꯃꯛꯇ ꯑꯩꯈꯣꯏ ꯇꯥꯗꯅ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯑꯅꯤꯃꯛꯇ ꯆꯠꯊꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯨꯂꯤꯡꯒꯤ ꯃꯥꯏꯀꯩꯒꯤ ꯃꯁꯤ ꯄꯨꯈꯠꯂꯛꯇ ꯂꯩꯅꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯊꯥ 17 ꯁꯨꯔꯐꯥꯎꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯪꯗ꯭ꯔꯕꯅꯦꯕ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯃꯌꯥꯝꯅ ꯐꯥꯎꯗꯕ ꯀꯔꯤꯒꯤꯅꯣꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦꯕ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯟꯗꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯒꯗꯒꯦꯕ ꯐꯖꯕ ꯑꯩꯈꯣꯏ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯑꯉꯥꯡꯁꯤꯡ ꯃꯥꯡꯒꯅꯤ ꯍꯥꯏꯒꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯀꯅꯥꯗ ꯑꯩꯈꯣꯏꯒꯤ ꯂꯧꯔꯤꯒꯦꯕ ꯑꯗꯣ ꯅꯨꯡ ꯏꯁꯤꯡ ꯆꯥꯏꯕ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯣ ꯀꯅꯥꯅ ꯊꯣꯛꯂꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯦ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯌꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯌꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤ ꯃꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯒꯤꯁꯤ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯡꯉꯤ ꯅꯠꯇ꯭ꯔꯣ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯌꯦꯕ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛ ꯀꯩꯗꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯏꯗꯨꯀꯦꯁꯟꯒꯤ ꯂꯣꯏ ꯂꯩꯔꯤꯌꯦꯕꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛꯁꯦ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯦ ꯃꯣꯏ ꯇꯧꯗꯅ ꯂꯩꯔꯕꯅꯦꯕ ꯈ꯭ꯋꯥꯏ ꯐꯠꯇꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅꯤ ꯃꯁꯥꯕꯨ ꯑꯣꯠꯇꯅ ꯃꯁꯥꯒꯤ ꯔꯥꯏꯠ ꯃꯌꯥꯝ ꯃꯥꯡꯍꯟꯗꯅ ꯂꯩꯔꯦ ꯈꯪꯉꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯆꯨꯋꯦꯁꯟ ꯃꯔꯩꯕꯥꯛ ꯅꯪꯕ ꯇꯨꯝꯕ ꯆꯥꯕ ꯃꯔꯩꯕꯥꯛ ꯅꯤꯡꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯕ ꯉꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯉꯝꯃꯣꯏ ꯀꯅꯥꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯥꯟꯅꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯅ ꯀꯩꯗꯧꯕ ꯑꯃꯅ ꯇꯦꯂꯪꯒꯥ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯄꯨꯛꯂꯤꯗꯤ ꯃꯥꯅ ꯄꯥꯏ ꯍꯥꯏꯔꯝꯒꯅꯤ ꯁꯦꯊꯧ ꯄꯥꯏꯈꯠꯂꯨ ꯍꯥꯏꯔꯝꯒꯅꯤ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯔꯩꯕꯥꯛ ꯌꯥꯝꯅ ꯃꯤꯖꯤꯔ ꯇꯝꯊꯤꯕ ꯃꯤꯍꯥꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯂꯩꯔꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯀꯔꯝꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯧꯒꯦꯕꯣ ꯁꯤ ꯈꯣꯜꯂꯥꯎꯁꯤꯕꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯇ ꯑꯣꯏꯔꯦ BJP ꯑꯣꯏꯔꯦ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗꯕꯨ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯩꯈ꯭ꯔꯕ ꯖꯣꯏꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯇꯤꯝꯒ ꯍꯥꯏꯔꯤꯗꯣ ꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯤꯁꯀꯁꯟ ꯑꯋꯥꯔ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕ ꯋꯥ ꯅꯠꯇꯦꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯋꯥ ꯇꯥꯔꯦꯕ ꯃꯁꯤ ꯃꯣꯏꯅ ꯇꯥꯛꯇ꯭ꯔꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯈꯪꯐꯝ ꯊꯣꯛꯄ ꯉꯥꯛꯇꯅꯦꯕ ꯌꯦꯡꯉꯨ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯑꯣꯅꯔꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯍꯥꯏꯔꯤꯅꯦ ꯃꯤꯌꯥꯝ ꯇꯤꯟꯕꯗꯅ ꯅꯣꯛꯇꯅ ꯃꯥꯅ ꯁ꯭ꯋꯤꯁ ꯈꯣꯠꯇꯅ ꯁꯤꯗ ꯅꯣꯡ ꯇꯥꯔꯦꯅ ꯉꯥ ꯐꯥꯍꯧꯔꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯔꯣ ꯃꯥ BJP ꯂꯩꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯔꯣ ꯃꯥ ꯂꯩꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯍꯧꯔꯣꯏ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗꯒꯤ BJP ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯑꯣꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯍꯥ ꯊꯤꯅ ꯍꯥꯠꯂꯤꯕ ꯍꯥ ꯁꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔꯤꯒꯦꯕ ꯁꯤꯕꯣꯕ ꯑꯗꯨꯅꯗꯤ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯨ ꯏꯟꯇꯔꯅꯦꯠ ꯊꯤꯡꯉꯨ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯕꯁꯦ ꯂꯩꯉꯥꯛꯁꯤꯅ ꯃꯥꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯄꯒꯤ ꯁꯕꯖꯦꯛ ꯑꯣꯏꯖꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯧꯕ ꯑꯣꯏꯔꯝꯕꯗꯨꯅ ꯈꯟꯒꯠꯂꯛꯑꯦꯕ ꯑꯁꯣꯝꯗꯒꯤꯅꯦ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯣ ꯅꯪꯗꯣ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯜꯂꯣ ꯁ꯭ꯀꯨꯜ ꯊꯤꯡꯖꯤꯜꯂꯣ ꯍꯥꯏꯕꯁꯦ ꯑꯁꯣꯝꯗꯒꯤ ꯍꯤꯁ ꯃꯥꯁꯇꯔ ꯚꯣꯏꯁꯇꯣ ꯃꯥꯒꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯧꯕ ꯃꯥꯜꯂꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯟ ꯑꯣꯏꯗ꯭ꯔꯕꯣ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯔꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯁꯨ ꯑꯣꯏꯗꯕ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯟ ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯤꯕꯅꯤꯅꯦ ꯏꯟꯗꯤꯌꯥꯟ ꯀꯔꯦꯟꯁꯤ ꯂꯣ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯁꯤꯅꯤꯅꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯦꯟꯅ ꯑꯣꯖꯥ ꯆꯦꯅꯦꯜ ꯄ꯭ꯔꯣꯐꯦꯁꯔ ꯂꯦꯡꯁꯤꯟꯕꯤꯔꯦꯕ ꯈꯪꯉꯕ ꯍꯩꯔꯕ ꯃꯌꯥꯝ ꯇ꯭ꯔꯦꯗ ꯏꯟꯖꯤꯅꯤꯌꯥꯔ ꯑꯗꯨ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯂꯝ ꯑꯃꯅꯦꯕ ꯃꯌꯥꯝꯁꯦ ꯃꯩꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯁꯤ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣই ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒana ꯑꯩꯈꯣꯏ ꯊꯦꯡꯅꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯈꯤꯕꯗꯣ 17ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯜꯍꯜꯂꯨ ꯖꯨꯟ 18ꯒꯤ ꯊꯧꯗꯣꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ILP ꯆꯜꯍꯜꯂꯨ ꯑꯗꯨ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯀꯥꯏꯅ ꯇꯧꯈꯤ ꯃꯌꯥꯝꯗꯨꯒꯤ ꯍꯥꯏꯕꯒꯤ ꯏꯁꯨ ꯃꯌꯥꯝꯗꯨꯒꯤ ꯁꯤꯗꯒꯤ ꯑꯗꯨꯗꯤ ꯏꯁꯨ ꯑꯇꯣꯞꯄ ꯏꯁꯨ ꯑꯃꯅꯦꯕꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯏꯁꯨꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯑꯐꯣꯡ ꯌꯦꯡꯅꯕ ꯂꯩꯔꯤ ꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯃꯥꯟꯅꯗꯅ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯍꯤꯡꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯃꯥꯡꯍꯧꯔꯅꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯑꯣꯏꯍꯧꯔꯒꯅꯤ ꯃꯣꯏꯗ ꯇꯧ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨ ꯇꯧꯔ ꯍꯥꯏ ꯂꯩꯔꯅꯦꯕ ꯀꯅꯥꯅꯅꯣꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯥꯠꯇꯤꯅ ꯃꯤ ꯀꯣꯝ ꯇꯧꯔꯒ ꯃꯤꯗꯨ ꯕ꯭ꯂꯥꯏꯟ ꯐꯣꯟꯗ ꯃꯃꯤꯠ ꯄꯨꯜꯂꯒana ꯀꯥꯞꯄꯒ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ ꯃꯥꯡꯁꯣꯟ ꯊꯥꯡꯕꯨꯡ ꯌꯥꯟꯕ ꯅꯠꯇ꯭ꯔꯣꯕ ꯇꯦꯔꯣꯔꯥꯏꯁ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯀꯅꯥꯅ ꯃꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯀꯩꯗꯧꯒꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯌꯦꯡꯉꯤꯁꯤꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯅ ꯈꯟꯕꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯅꯥꯎꯁꯨꯝꯗ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯡꯁꯦ ꯅꯥꯎꯁꯨꯝꯗ ꯂꯣꯏꯅꯃꯛ ꯅꯥꯎꯁꯨꯝꯗ ꯁꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯀꯣ ꯂꯣꯟ ꯑꯣꯏꯔ ꯉꯥꯛꯀꯅꯦꯕ ꯈꯪꯗ꯭ꯔꯦ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯣꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯧ ꯁꯣꯝꯗ ꯆꯠꯂꯨ ꯁꯣꯝꯗ ꯊꯥꯡꯉꯨ ꯁꯤ ꯇꯧ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯆꯧꯀꯤ ꯈꯤꯇꯪ ꯀꯣꯜꯂꯀꯥꯟꯗ ꯂꯩꯔꯀꯥꯟꯗꯕ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯦꯟꯗꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯈꯤꯗꯒꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯇꯥꯏ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯇꯥꯏ
कारगिल की वार थोकी को मैं कुछ दबनी भारत की अरे बार लामी थाजिंग जीवनी आलोचन बनी कारगिल के दिवस पालन लेना तौरत्रो मणिपुर ती था ट्राई पांच छुराबा सी मतम सिरती अखोई मोय कदुरगे बा सिनी अदुना हाइबदी हुजकसे अखोई ने मणिपुर की येंगेब मेंग मणिपुर से नमथरगा सुबा पांचर पिजगनी मसागी लबुकते फोब पुथोलोय अखोई केटिव मार्केट ओने थाकनी मणिपुर से मनि मखा तम सही इनेगी इंटरेस्ट रिजर्व पदिंग तम लेबा ने मोसि नमथा होतबा यारोय मोगी लेरबा लान होबा मैम कगी मैम पुन बक्सिना फादर लान हरुक तो तारगदी यूएन ने हप्ता हमदा मोगी पीखनी अदर मोसि मोय मेसे खनहनगे डिवाइड तो सानहनगे अदुगा अखोगी फम पानबा लुसिंगबा पामा मैम पुन बक्सिना ने मोन अपाबदु पीरे थमगने मोसि मांग लेगी हाइबगी मालेबा अदुना अखोई अदुना अखोई मिट पांगबियु लुसिंगबसिंग पांगबा तारे अदुगा अखोइसु लिंजेन मानबा अदुगा अमतो ओइबगी पांगल मदु सागापम चंगे मदु हेंग ngамददना अखोई माइथि बै वानी अदुगा अखोई सिंगनबसे थेंनबो ngамदबै वानी आई का समरजता लाक्सरकाना लास्ट सिगे होय हेंग स्कूल जस्ट केस अमदा हेंग स्कूल हांगदोकोदरे कॉलेज हांगदोकोदरे हायरे इफ इंटरनेट हांगदो अमुक सांगदो तबसु खुदोंग चारोयन खली सांगदोक्तरगदि हायतारे अदगी मु कर्फ्यू मु पुंग 12 बुक थमगा कमाइनी स्कूल कॉलेज मु कारगा कर्म मोंग लाइक तमदिनो हाइबे गवर्नमेंट की केनो से मागे खोंथांग स्टेप से सी कितंग सानाबा वाटकदरा वाटवा होय सानाबा वाटकदो मानबा हाइदि होय कर्फ्यू से हजि फावगिदि लागजे एंग साइदि येंगमने ngahang lergadi pung ahum natraga mari da sangtoruk sai tamgamde adubu sigi lawreiba gamingi step se karamba makhalgi step mahale kamai thone kamai haibini खितंगदी aduga mai measures khara haitare ne होय खितंगदी मैमना सममना बखदि ले नहान की 24 दा थोप ऑर्डर जिसु कर्फ्यू दी लिप तौदना कर्फ्यू दी लौथोक्तना ngसाigi स्कूल की थिंजिनबगी पोसी तमने न थोबने अदुगा मु स्कूल जी कर्फ्यू हंदोक्त्रमनिना स्कूल जी तमया रोय हादना मु पुंग खरगी मतुंग थोलकपदु ngसाigi मैम थोंग असेंबद कोइन खंगजब बाउतदी अदु माइन लाइकिमने होजि फाउसे कोइन ngसाइ डिस्कशन सी संगटिंगै ममंग बाउतदी कर्फ्यू जी फजना कोमथोपै कैगेसी कोइ थेंगनरक्ते दु सी लोर मतुंग करी अपडेट लेमदुन हाइबदु मनि खंगदे करिगुम्बा कर्फ्यू सी कोमथोम तारगदी होय पुंग 39 बाउबा नुटिंगी मतंगी पुंग 39 बाउबदी कोमथोय हाइबा पोलमा अदुमाइना लेरगदी ngसाigi मागी स्कूल आवर्स क्लास आवर्स सी तो अमु कमाइना तौदुइनो ngसाigi अपिक पंगांग सु यावरी असोब सु यावरी हेना नॉर्मल ददी पुंग अनि बा अहुम बाउबा अदुम तमधबसु मैम यावरी लाबना लागा अदुना अदु इतागदी गवर्नमेंट ना तसेंगना स्कूल जी हांगतो हायरमिना मागी स्कूल आवर्स सिना कवर तौरिबा मागी मतम दुबाबा कर्फ्यू लिप तौबा मा कइगुम तौदना माना पुंग 39 बाउ बदंग तौनी हाय तारगदी अदुदी कमाइ तौदुनो हायबगी पोट ब यामना खै सेंबा मचंग यeng खलि नत्रना होरेन महिरोजिनो स्कूल चलगा अमुक कोई कर्फ्यू मतम लोइग्रे हायदना अमुक थिंजन ब कोचन ब तौबा मतम द महिरोजिन दुदा मुगा मुंगाइतब चरांगनबा अदुगा अदुम थोकद ओइतारगदी मदुगा मेना यामना मुन्ना खनबिरगा हयेंमक अनुम नंगनबा हायतारे मदुगी मेजर्स लोखटपा मथौ तायना अदु अदमाइना थमजनिंग अदुगा हुजिक्सी कनोसु अखोगी फाइनल एग्जाम की मतम सुन लोशला योशला बने हयेंग सित गायरबने अदुगा सिलेबस कई दे कवर तब कसु नंगमदौ मानद्रे हुजिक लेरि फिबम जिदा लाइक तमदबा युमदा लेबदा मैक्सिमम क्या लाइक से क्या काउनगी मैम यावनरे बगांगजे कोवर तौदबगी सिदी स्टेट तदी याम असो सिगतना तंग नॉट ओनली स्कूल एजुकेशन दसु असोबा इम्पैक्ट अमदि पिरे कॉलेज एजुकेशन दसु सिगे असोबा इम्पैक्ट अम लेरिबनि हुजिकसे मरमदि कोइगी हुजिक एनईपी की फर्स्ट बेस सी हुजिक फोर्थ सेमेस्टर एग्जाम सी डेट 10 डिसेंबर दा तौबदोइनी अदु हुजिक सी हुजिक फाउकिदी होंदोप ताद्री अदु मसी कइनो हागदी था तरागा निपान तमगदबनी 4th ने 5th ने 6th से अदु कोइन इम्प्लीमेंटेशन की एरिया दा लैप्सेस लैबा डिले तौबा अदु फजना तौदबना मरमर कान दा हुजिक सी था हुम खुदिंगी था तरुक तमदबु सेमेस्टर से ओनली था हुम गतनी हुजिक तमबे दा हादुरी से अदु सी 6 सेमेस्टर से लोर कान दा मान पीजी तौगे हाइता दी ऑल इंडिया की ओना कॉमन यूनिवर्सिटी इंट्रा टेस्ट अमा फाइट तौदोइनी अदुना सिदा कयाम यामना कोइजी एलिजिबल ओइनी ओइरोय हाइबगी पोट अमा तसेंगना अदु मसी ओइबं ngamdragadi victim di mahiroini adu responsibilities ko nanu haibi question ama lei aduna ngasai anoba akoi gi di sengna hair ga di am kan to 19 india gi national education policy si 2020 gi ohum subani it 68 ma it 6 ma 2020 da ma
असेंबदी अखोई 96 की नेशनल एजुकेशन पॉलिसी दी मपुंग खाना अखोई स्टेट इंप्लीमेंट तौब लोइद्रिंगैदा नो नेशनल एजुकेशन पॉलिसी मा लाखरमने अदुना मसीगी पोसी होजि 2020 सिसु तौरे होल आ कनोदगी हौरगा कॉलेज एजुकेशन फाउ तौरीने अदु इम्प्लीमेंटेशन सिदी यामना अदुम सोले हाइबा तारे अदुना अखोइदा सिगे सोनबा नैनरिबा तौबा तौदबा मयाम सि लोइ नैनरगसु victim ji kana no mairoi adu mairoi ma'am no victim oirak pa haisi aikhoi gi state gi human resource ta aduga india gi human resource ta tawgodoi ni haise board state amasung center na yam phajana khangba ma change ba natraga di aina sai jo haiji gi sigi lan sida hoi akhoi na tongan ba economy gi mai kai gi kari gi miyam gi social gi kai gi am yeng ne ba as a students leader akhoi ni yeng ba su mairoi gi miyeng de yeng ba su within this akhoi gi crisis haigadra lan sigi manung da human resource की लान हम सुयाउरीब अदुना अखोइना लान सी ngambagi wan thuk si मैम लेनी आई लोसनजरगी wan thuk मैम लेनी अदो नोमै कापनबगी लान लम लौसनबगी लान खुदिमक तो लोइनमक अखोदुगा हाना अखोइगी इपाई पुसिना थंबिरमिबा लमखै अमसुंग मागी फिल्म सक्से चाप चाना हंजन हनबसिदि अखोइ खुदिमक की पांदमने सी ओइननबा अमसुंग मसी ओइरबा मतुंगदा हेन मपांग कनबा अमा ओइननबा सिगी लान सिदगी जो कोइना तंबा याबसि ह्यूमन रिसोर्स की लान से मतम खुदिमक्तदा अखोइना कंप्रोमाइज सुंतौ तौरोइदबनी मसी तौबा याबा खुदिमक से अखोइगी लैरिबा स्टेक होल्डर खुदिमुनसु थेंगनरिबा मणिपुर से कन्फ्लिक्ट याम लैबा इशू याम लैबा लेबांगनिना सिगी मयाम से थेंगना ह्यूमन रिसोर्स की पोसे मनिंग द लेहौदनबा मांगलोम द इननबगी पोसे मतम जुपद होनबा चंगी हैदना महिरु लुप तरुकी महु चिनजरगा दमाय थमजरे खुनाइमा पुककदरबा मांगलोम द पुकदबदा ह्यूमन रिसोर्स डेवलपमेंट से यामना मरो एदुना फना अखोइना सिंगनबा मयाम थेंगना तारगसु लान मयाम थेंगना तारगसु अखोइगी तुंगी कोइ यांगनि सरु ओइगदोरिबा हायिंग गालो पिगदोरिबा सिगी फिबम सिजु कायहनदबम चंगी अदुगा हौजि लेरिबा फिबम सिदा मयाम सि वाबा याबा वहाला काना दुमक थमम तारगदि हायिंग तुंगदा लाखदो मिरोल सिंगसिना मदुगी अवाबा सैथिंग मखोइदा हेना मु मदुगी कम्प्लेक्स ओइबा सिचुएशन अमसु मायकना लै तारगदि लमदम सि अखोइगी पुलप मुनमिनबगी फिबम अखोइसे दुमक कोइगी सोरदंग होलगा हेक लेपदा नुंगमना थोमदम पॉप तुरगा सिबगी फिबम दा लाक्तनबदी थबक तोबियो हाइबो वफम सिनी मयामगी अपाम से दुना ngasi मणिपुर फाक्स खना नेनबदा सरुग याबिरिबो जा सिंगने नोजा समजाय दुगा सोमरजन अमु हना थाक्स फोंदोकचरे ngasi ने एसके टीवी ना संदोकचबा मणिपुर फाक्स थरमता सलुशन जरे यंग्रिब सुंगम कना खुरुमजरे।